ngasi phong ki batungan tungan Manipuri se phong singdigi maroi bi ipausing myamna thamjigi ahanbada minor Nupimacha rape tawkiba nupa ama sahi tare thabak subagi phadok pikre masagi sahi taraga truk sudribi minor Nupimacha ama ikai khumnaba manghankhiba mara leire haina kona lakthokraba masagi sahi khumfuga tare Suraba Nupa ama ngara special judge prokso urkhulna jail sahi tare thabak subagi phadok lakthokre amadi mara leiraba misakna fine oina lupa lising tara thinaba khankhre sai tare thabak subagi phadok lakthoklaba nupa do Jonathan khongrego si apokpa lekhidraba kasang khongrego si kawi urkhul district ki morem kholen degini Pokso Act 2012 amasum IPC ki section 506 ki makada saira si lakthokibani kona order piba numitagi paraga thani ki manungda fine thiba ngamdrabadi Conveyance Tataruk Amaka Zera Legadabani Hana Hukumadu Pale Hari. Victim ki compensation US 357A close to CRPC Amasum Protection of Children from Sexual Offense 2012 ki Section 33 close 8 Amasum Nalsas Compensation Scheme for Women's Victims Survivors of Sexual Assault Other Crimes 2018 ki Makara Victim the Lupa Lak Taret ka Lising Yankai Fangana bus kona recommend tawri senpamasi kona order taba numitagi paraga numit khumphuni gi manungda victim gi apokpada phangana busu khangale hari atopa pawkrana non Manipuri child trafficker ama jail la thajinkre pigliba Nupimacha ama bu child trafficking tawduna kidnap tawbada sienaba nan local naha ama court puthoklaba matung tha sigi kungumapan phawa jail la thajinkre Judicial Magistrate First Class Imphal East ki mamang na ngarang Imphal East Women Police Station ki kangbuna puthoklaga jail thasin khraba miyoi dudi Hanslal Kumar se kungumapan apokpa mira rai kawi Bihar gi Darharawa Seraya East Samprandagini Panbayai minor victim gi apokpa na September 10 da police ta complaint ama toraktuna hairiba miyoi sina ma ki pikliba masanupi September 9 gi ayuk pung 3 makhairom tabada Mantri Pukhida leiba Yuko Bank mamang da kidnap tawkre haina khangalaki complaint adugi matung Women Police Station Imphal East ta case ama lakhotpaga loinana kidnapper adu Guwahati gi railway station da leiri haibagi aknaba pawma phongmadigi police station asigi kangbu ama Guwahati da mathangi numit September 10 ga mathoi da Guwahati da satpaga loinana railway stations Paltan Bazar dagi Hanslal Kumar phabaga loinana mahakna kidnap tawkiba Nupimacha dusu rescue tawga ngamkhibani Assam ki mari lenaba court puthoklaga transit remand lauraga Hanslal Imphal purakibani hari atopa pawmadana school uniform sing sem sanaba thaurang leire Manipur government ki loisang singna Manipur Handlooms and Handicraft Development Corporation MHDC na puthokpa PM sum polam sing sizinabagi mathakta mathang sahidagi hauna school uniform singsu MHDC na puthokpa phirol singna sem sanaba thaurang leire haina corporation asigi chairman MLA Khomatabams ibomsana phangdokre ibomsana wapam singa si MHDC gi makhada leiba moirangi common facility centers wangkai kaithels asangbigi panthoibi arcade amasum tagyelgi powerlooms state yingsinbigi khongsata pawmi singda phungdokhibani khongsata sigi nakal media wangang bada mahang hai MHDC na lamdamasida yongfi khadiamadi artisan singna saba polam sing sakot hanana baleptana honaduna lakli masigi thaurang manungsana handak Manipur government na masigi loisang singda MHDC na puthokpa PMD artisan gi pothok sing sejinana ba hauna ba order thokiba leire masida sunatana mathang sahidagi hauna state asida lairibi school amadi education institution singda sejinari ba uniform sing asisu MHDC na saba phi sing sejinadana tunaba khanaba leire Thaurang asi mai pakna pakhatpa ngamnabagi damakta haujiktagi hauna MHDC na stock ta phi tungsinna bu honaragani amadi state asigi school singna masida cooperation pibina ba taknaragani chairman asina makhatana lamdam asida lairiba phisabi amadi artisan sing asi khumang chauksin hange hairabadi makoina puthora polam sing sejina ba yamna mathautai hairaduna matawsu matawrabadi lamdam asi mipan tangdaba oi henmatanatana sinmillonasu yamna fagat hangani hanasu phungdoki makasa tarak poina to pakpawna village authority na khunja sing tanthokpagi maram pigadabani
Isum kairap khulgi village authority gi miyoi khara laktuna dana khulasi gi khunja khara ba atopa khulda saran khina ba petition ama minister governor yauna mari lena ba district administration gi makok thongba singda pisilama silebak thibani laktuna ba sida yauri ba village authority gi kangbuna khunja sing saran khina ba hari ba sigi matik saba miyam khangna numit ukumni gi manung pirakadabani hena khangalakli ngarang khulasi da pawmi singa unabda khunja ahal ti songkhole na hai isum kairabasi yumlak tara mathoi rum tamak leiba apikpa khul ama oirami hena spali atopa pawma danamo numai kapsilamaga mari leinana mari fare bihar gi begusarai da numai kapsilamagi thawdok mari leinana ngasi miyoi mari fare haina police na phungdokre hawkiba leba pupa numita Begusarai town Sok area motorcycle ani dalakpa miyoi sina numai kapsilamadagi sei kuntra suraba miyoi ama sikibaga loinana atopa taraga mathuina aruba phibamna sokibani thawdo asiga mari leinana pharaba miyoi mari dugi maming Sumit Kumar Yubaraj Kesap amasung Arjun kawi haina senior police official amana phongdorakli official dugi matungina khulai paibising aduna ahanbada Begusarai town gi Malhipur sokta leiba dukan sing da target tawduna numai kapsilakhi matungda makhoina asat awok sing tamna numai kap tuna Baroni Thermal Sok Tegara Batstawara amasum Rajendra thong tamna sakhi haina makna phungdokhi amorona thawdok sigi matung mathau thawsadabagi maral police personnel tare thabaktagi suspend tawkhrabane makha satarak poina to papawm akan mamong da nong subadagi Lucknow da wall ningkhaibada miyoi mapan sire ani sokle akan mamongda nong subana maram oiduna Uttar Pradesh ki Lucknow city da leiba army enclave amagi Bausuri wall nikhaira kodagi miyoi mapan sikre haina police na ngasi phongdokre thawdu odur atopa miyoi ani su sokhi haina police na phongdokre Joint Commissioner of Police Law and Order Piyush Modian haki ngarang numidang akan mamongna nong subadagi Lucknow gi Dilkusa area da leiba army enclave ki Bausuri wall adu nikhaira khibani makhoi ngasi nungalamdai pung ahumlom tabda thawdok thokpham du thungbaga loinana mi kanbagi thabak chathaki haina phongdokladuna makna haiki haujuk phawbud ate akai singi maraktagi asibak sang mapan phangli atopa mi anina kallaba matung Lucknow civil hospital pukat khre haina makna phongdokli DCP na haiki misi minan nangliba singdu laborer singni amadi makhoi Bausuri wall adugi wangbada sangsingda lebani civil hospital gi medical staff ki matung ina hauzik asokpa singa gi phibam khudong thini oidre maraksida Bausuri wall nikhaira kodagi miyoi kya misimina nangkhibada Uttar Pradesh ki Chief Minister Yogi Adityanath na thamoi sokna nungai taba phongdokhiba loinana laikhidraba singi imungda lupa lakh mari amasum asokpa singda lupa lakh ani piragane haina lauthokre Amoramda mahoksaga manadaba mawongda akan mamongna nong subana maramoiduna Lucknow city gi mafam kaya muksu ising thumjinkhre hauju oiriba phibam masigi miyengda ngasi ayuk thokhiba order mana city sida leiba school punamak thingjinna ba khankhre meteorological department gi matungina city sida hawkiba pungkun ga mari sida millimeter samaga yangkhai ga manga point ani gi sangna nong sukhi asi mahoksana September tha apumbada city sida millimeter samaga maudra rongi sang nong subaga yengnabadani hain spali atopa pawamadana terrorist pare JK gi receive asobo terror attack sa thanaba thorang arematan khre police Jammu and Kashmir gi receive district terrorist ama phabaga loinana asobo terror attack sa thanaba thorang ama security force sing arematan kitan khreina police nang si phongdokre terrorist ki lotpham amadagi security force na khusu khulai pokhai bayaba masa amadi terror ga mari leinaba thabak thoram singna sijinana ba cn oina lupa la amaga lising marfuga mathoi su fangle haina police ta phungdokli police ki official amana phungdokpagi matung na faraba terrorist adugi maming Zafar Iqbal Elias Bal Angrara kawi Rajouri district security force singa numai kapna bagi thawdo amada laikhidraba Lashkar e toibagi terrorist Muhammad Ishaki manau pane mana haiki akang naba pawma phangmadagi ngarang police army amasum central reserve police force ki apun mati mamana receive district ki Angrara forest da apun ba operation masataki operation adugi manungda terrorist ki lotpham amadagi pistol grove ani
Magazine Mari, Marukun Amasum, Grenade Amafunki, and Fondoduna, Mount Haki, Mapam Dudagi, Terror Gamadi, they never tabak Toram sing the season and Navalupa, Lam Galising Marfugama Twigis and Pamsu Funky, Matung the Upon Bati Maduna, Zafar Igbalsu, Lasu, Nalaha area, the Paki, and official Duna Fondokli, Rishigi Senior Superintendent of Police Amit Gupta Haki, Iqbal Paki was Asobo, my papa money, Mark Pabo Luna Asobo, Terror attacks at another Torama, my Pagan Kidre, Haina, SSP na Fundorakli, Gupta Nike, Pakistan based over terrorist Hegular Singna, Rishi the militancy, Amukhana, Hingat Hanana left and a Honari Amadi, Ikabal Gumba, Mioishing the Makogi the Maktabaktori, Santi Pam, Rishigi, Miyamna, Mamanga, militancy, Tadokremadi, militancy, Amukhana, Hingat Hanana Honari Basi, my Papa Tauri Haina, SSP na Fundokli, Paugi Likunamagi Matungina, Abdul Rashid, Mahore Kauba, Rishidigi Iqbal Gimari Mata, Ama Hausi, Pakistan, Lady Amadi, Marks, Terror Rupsingda, Tabak Tauri Hari, Atopa Pawman, Ngam Kagi Watok, Mizoram, Assam CM Sing, September Taragamapanda, Wari Sanaragani, Awang Nungpoki State Anisigi Ngam Kagi Watoki Matang, the Amato Wayne Yana, but Warrior Putona Bagidama, Mizoram Minister. Zoram Tangana, Asamgi, Maka, Pamana, Himanta Biswas Harmaga Lagli, September Taragamapanda, Wari Sanaragani, Hino official Amanangasi, Fondokre, Hausi, Zoram Tangana, Loinana, New Delhi, the Ladiba, CMOG official, Dudaki, Sim Minister Aninangasi, Pona Wari Sanariamadi, Namkagi issue Shiki Matana, Lagli, September Taragamapanda, Mipam Mapang Tona Bore Blore. Mipamadu Lebaki Kunung Delita Pangtokani, Adubu, Sabsaba, Mapamdi, Hausumaki, when a lepa Taudri Hanamana, PTI the Fondoki, Mamang the issue Shiki Matanga, Zoram Tangama, some Sarmas, English singing a Kungamatogi Nabemada, New Delhi the Mipam Mapangtokrabani, Mipam the Union Home Minister Amit Sazu Yakivani. Say Sig August Tadasu, State Minister Anina, telephone Warish Hanakiba in August, Lorak, Natragan, September Horakpada, Hakting Nana Warish Hanana Wari Blokibani, Panmayavadi, Mezoram, District of Home, Aizol, Ko, Last Ship, Amasum, Mamitki, Kilometer, Samago, Kumpugamari Shamangam Paring, the Assam District of Home, Gasar, Hailakan, the Amasum, Karim Ganjaga, Lone and Lady Bani. State Anigi Namkagi Watoshi say Kayamuk Paraglabani Madi, Mamang Sagi Zulai Kungatur to Wato Wadiba Mapama Tokiba Kutonabagi Taudo Amada, Assam the policeman Taruk Amasu Misa Mama Sikiba, Loinana, Atopami Humpurum Sokibani, Kutonabagi Taudo Gimatu State Anisigi, Mute Kambu Sing, Mamang Sagi August Mangad, Minister Gitakta, Mezorami Kunung Aizol, Warisanaki. Waris Habaduda, Makoina State Anigi, Namkai Parinda, Santingak Pamasungam Kai Watu was it Waris Hanabigi, Kutang the Amato Oina Yana among the Waris in Purapoyanaki, Atopa Pao Madanamo, London the Nupamana Tang the Tinmedigi police officer Ani Lekanakre, Central London the Nupamana Tang the Tinmedigi, UK police officer Ani hospital Lekanakre Haina, Iskolegu, Yadana Iranamita Fondokre, Metropolitan Police Nahai. Emergency worker ama phukiba amasum aso opanangan ki haibgi singnaba lebedigi pharaba nupa aduna police officer sing adu attack taunaba ta sargan ama sejinaki iranumik ayuk pung taruk lom tabada Leicester Square manata khulai paiba nupa adubu police officer sing aduna laksinana bohona kibani thaudo si terror ga mari lainabani haina laude haina met police na phungdoki officer ani edu thang thinbiki aso open nangema sum hauju hospital lekanari makhogi phibam gi makhata ba update sing aikoina ngairi makhogi imung manung sing da su khan khre haina met police na phungdoki makha satharak poina atopa paw manamo sayol sigi manungda Armenia Azerbaijan gi ngam khaida thokpa tamthiba khuthokna bagi thaudok to miyoi sani hena sikre hairi sayol sida thokpa Armenia Amadi Azerbaijan Lebanon gi ngam khai gi matana thokliba sayena ba sida khana sainaba madi hana sunaba thokpadagi yamdrabada miyoi samaga kuntraga taruk sikre haina Armenia na thadorakpa sirol amada phungdorakli sahi ani sumna soknarakpa lebak ani asigi lanphamda masing thingamdraba lanmising sikre sayol asi khakta da miyoi sani gi mathakta nakalani gi lanmising sinakre hairi ngam khai gi thokliba watho asida Lebanon sina amanamada maral siba lepnadri Leba Pokonomitagi Hokiba, Numai Kapnabigi Taudo, Sagol Sunumiki Ahinda, International Mediation Pirak order Magimatungina Kapnabado Tonakivani, Yumlo Nariba Leba Aniesina Leba Anisigi Namkai Wodiba,
Nagorno Karabakh region sayena thokpagi kumsing Englishing aniga kun amadi Englishing ama samapan maudrada anirak hanna lan tauna khrabani hariba mafam asida leba ani asigi miyoising punna taba mafam ne hari Atopa paw madan school singli state song sakanana thabak paikhalagani Minister Basanta Kumar DM College of Teachers Education DMTE na sahi Yangkai mapung pharakpagi sana phudongbagi tharom ngarangdagi hauna jangsilakhiba ngasi college asigi Golden Jubilee Hall da loisin thoram pangthokhibaga loinana Education Minister Thanaujam Basanta Kumar na Chief Minister N Berena Chairman oiduna miyoi taraga mangana saba committee amana nat kyoeba lairik iba amasum lamdam asigi puarigi lairik ibasing lairik oina pothoktrungagi mamangda Hanna yengsinanaba committee ama semle amasum committee adubusu Chief Minister na ayaba pire haina phongdokre Mana makhatana hai Manipur gi culture yoeba mawong matawasi atop malem gi lebak singa sangdam nabada khwaidigi hena matik mayai leiba lamdam amani haibada haiman mathokloi hauji online campaign tawduna oja singi mingi mamangla TR hapnaba taksilibasi lamdam asigi oinadi mamanga yamna ngalingi matamna oja haiduna ikhoibu takwi tambiramba oja singda haiduna laklabani maram sina ikhoigi discipline amasum culture se aduki matik thak wangna lei haiki Makasa tarak poina to perform rape amasu murder case ta sienaba anigi death sentence handokre Tripura da se anigi mamang na death sentence pi khrab rape amasu murder case ta sienaba mi anina makhoi saira do amukhana khanabina ba high court appeal torakraba matung hiramasi gi matana high court na yamna kupna khanabaga makhoi anigi marak ta pi khiba death sentence adu revoke tokhibaga loinana madugi muhutta punji chupa phadok oina pi khre hari hawkhiba kumja english aniga kunda assam gi garbodi area da Kastarai Tripura say kuntraka matuya masum Banjoy Tripura say kunga mapan kawami anishina travel Nupimacha mabu rap torba matung hatok tuna thamnamani case asigi matang na district and session judge na yam namuna thijilaba matung makhoi ani wasibi serak pikibani adumenama kanbik ani ashina Tripura high court petition nama thaduna makhoi gi seradu handokna bahai jakhibani so haidi loisilakpoina topa paw mana Sarkar na you legalize tawgadori basi revenue gi ngakta nate susindro Sarkar na state asida you legalize tawna bo honari basi revenue khakta gi nate podyan yawbo you thaklo budi gi sai nori bana hakaya gi punsi kanana bagi damakta ni haina DS Enterprises kaisam thona sinduna mathang tha October taraga ni thoi phawi Imphal gi Palace compound na pangtokpa manga suba langban kaithel ngasi hawdokpi thoramda CAF NPD Minister L Susindro na chief guest ki worol piraduna phongdokre Magna makata na haikibida langbal kaithil si ningol sakoba festival mamangna pangthok boiba masigi kanaba mai phangani khali mela asida lamdam asida tuan ba jati furup kya gi nat kyoeba polam sing yuanba stol kya yawbana community singi marakta makoi na puthokliba polam sing adu customer sing da su hena nungaiba haibadu oiragani masina cultural unity ama sagatpada mateng oigani adubu mela asida yoliba polam sing Kaithel da phangliba mamaldagi hengana yuanbagi satnabi du tokpiu mela si puthokna ba hona ba masuma sibu saruk yana bu hona ba da ahenba expenditure kaya ama sanglamgani adubu hairiba expenditure kaya du atopa hiramdagi fugana bu hona biu yariba makai MRP thaba pot yunbiu haiki Tharamadagi khudong sa lawrga CF NPD Minister L Susindro na makatana haikibada mamangay da leramba ikhoigi ahalaman singna puthoklamba sana thangnaba pulam sing si yamna scientific way makoina puthoklamba lamdam asigi yu si yamna magulai sakar sina lamdam asigi magul lairab yu sing legalize tawduna mapana thadoknaba hotnariba si state asigi revenue khaktagi nate inkhalagdibna harol kyana potyan yawbu yu thaklobadigi liver na ba yawna makhal makha kyagi laina na aduna siba phawu yawri Chief Minister gi maikei digi sel thungi phibam phataba imung kya gi miyoi sing layeng ningai paisa leitabagi kaptuna khangliba kya do koknana ba haiduna CMHT hawdokliba si state asigi oinadi yu thakpadagi liver naba miyoi sing layeng bada sejinaduna laire masina CM gi haksel gi tengmang asigi kana batu lehendre lamdam asida yu thingna ba hotnariba miyoi sing adu makoi gi mayungi thawdu wathok sing thokpada soiduna yu yaurongani lamdam asigi oinadi Pokpadagi na siba phawa yu yauribani yumthong khudingi yu thaktaba yaudi yu gi mayukta khongjang kya sangsilabusu thingma ngamde sarkar na miyam gi ephanaba kya pakhaliba sigi miyoi khrana table da phamlaga aran maikai da uhonana bohonari masi tawbigano miyam gi thabak tawgi hairabadi bot lepiyu MLA oibiyu tunggi hawrakliba na harol sing afaba lambida
hotnaba haibasi aikoi khudingmakki daitani makoi bai khoina lamjingdana kanana lamjinggadoribano haina sangkhi hauzik oinadi myam pau matang se lusinjarage amasu myam puna anaw update ngamina si haina channel sigi maikeri gi myam gi famna thamjari and thank you.